Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru iba ipaw sing tatukon kahanjay. Ngasi May kunga taruki thasinimiki ipaw sing gi update pizari ahan ba update ta UP da nupi amagi thabak ani makakre hairi Chief Minister na police ki anoba gari chamri ga humra ka taret flag up tawkre police ki mapangal kangkhatnaba angam thaka honagani kemchang President rule manungda thang dongna tharumba eviction ki thabak kongol dumna takre nagampal lagi khoyathung phawgi lambi amasung footpath mapung fatre thawgi mamal amukachu hengatkre naga taruk fasin thibagi mayakta NPU na CM the demand tereti memorandum pisan kre mapur ebna KNFP gi chairman oriba deputy chief minister nemcha ki gen khudaka lokthokadabani NPU litan de nongmai kapna ba thingba ngamdri numidang dagi ahing fawwa kapna kre amar sokre ex gracia piba amasung NI da sinabana tana action lakhopa ngamdra BJP ki langda myamna thubiganu tilotama laikidaba manang nupa gi chahi taragani thoi suribi masana pibo nongmai na gelaga ikai khumna ba mahan bikiba mioi kotna chahi kungi fadok pikre paw sandok na pizari ahanu pawda UP da nupa macha amana chahi taraga tare surabi nupi macha amada luhongsi hairubada yarati haiduna nupi asibu namduna fara pullaga jangal da puduna upambi amada ponchilaga isilaga thamki amadi ot naiduna madugi matungda nupi asigi bridge animak kathat laga thamame hairi hairiba thaudo asi Uttar Pradesh ki Hardoi district thokibani amadi haujik nupa macha asisu police ki site gi faba ngamle hairi makha tarpada yamna nungai paw amada thawgi mamal amukachu helakre hasi ki tara manga dagi horaduna thengkhang ahum lakta petrol amasung diesel gi mamal hengalak khraba matung mariruk subo oina ngasi dagi petrol liter da lupa aniga dasmik kumpuga mathoi amasung diesel liter da lupa aniga dasmik thumdrag mathoi hengat khai makha tarpada naga taruk fajin thibagi mayakta NPU na CM the demand tere ki memorandum pisin khre mapur oibna KNFP gi chairman oriba deputy chief minister nemcha ki bian khudakta lokthokadabani NPU ha sigi taraga humdogi ayukta kangkubi district ki new kaithel manbi PS konba hotlen amasung kojim ani gi marakta laiba lambi mapam amada uki khulai paiba singna ambush tawduna thadok church leader yauna micham ahum hathiba amasung atopa maribana sokhaniba thaudok thokibaga ikan kanadana lailon baifai kuki khuldagi fajin kiba naha naga micham singi manungdagi taraga mari thadok khrabasu pastor ani yauna micham taruk thadok tabagi marakta naga people union NPU infana yaningdom phong chathama chatuna chief minister da demand tare yawa memorandum ama pisin kre union asina chief minister da thabak onthok nanaba taksin thiba demand sigi manga mapuroiba ST thangboy kipgen LS semtihang kipgen na koki national front pigi chairman oibedana tana koki khulai paiba group taret dipangi umbrella body oiba United People Front UPF issue chairman oibani na nemcha kipgen bu deputy chief minister gi famdagi khudakta lokthokadabani haiba yauri memorandum asing asi ayupung tararom helakpadagi hauna tongan ba proof singi miyo singna new chekon gi tribal market apulaba matung masing yamno miyamna ayupung taraga matoi minute kuntra khara helakpada mahum asidagi babu parada laiba chief minister gi bangro tamna pendaba khongchat chatpa hawrkibani maikai proof singi miyo sing yauna yamno miyamna khongsan phamdagi hawruduna koki terrorist singna phasing khiba naga taru thadu yelhumi pulaga mitop tanthuksi deputy chief minister memcha ki gelakhu koki terrorist singi maru phang mutat kadabani su advocate tawgadabani militant ki loina bina matau karamna deputy chief minister oibano manipur gi ngamkai kai biaro haibra chingba kholaw sing lauduna bawpara tama laki kholaw asi lauduna yamro miyamna konung mamangi traffic island yorpada masing yamro state amadi central force na miyam adubu thattuna makhata na chathankide mafum adudagi union asigi president alusingba miyoi nipan bu police na makhogi maruti gypsy da tonghanduna puraga chief minister unaduna makhogi demand taret yawba memory da pisin hanki wakat cherol asi pisiluroba matungda union asigi president and ngaran mina konung mamangi traffic island da loudspeaker sinaduna rally da saruk yakiba miyam da aldum ladun hai atu matamda mara leba sing agani haibagi thajak pirak pagaluna na misam taruk hajin kibaga mari lena miyoi kharasu fare haina chief minister na phongdorkle su abrogate tawgi matangdadi logi matugina khanagani haibagi wafam su hamlakle hairaduna chief minister na union asigi demand taret yawba memorandum asi thabakta onthokra kadra haibadu yenkigani lengang na pirak pakhonggi matugina makha taba khongjang changsingani haiba tawthoki makha tarpada President rule manungda thang dongna thoromba eviction gi thabak kongol gumna takre nagampal dagi krathung phawgi lambi amasung footpath apung fadre kumja 2022 gi March ki liglak kiba Manipur lenga adubu February 8 2025 ki nungthilda resign taholaba matung February 10 2025 dagi horaklaga tha taruk ki matam sagu khanduna February 2026 ta lakhokiba president rule gi matamda Manipur gi district singi deputy commissioner singa piwa pawta ki matung ina tongan ba mafum singda lam khopsinba lambi da dukan sajinba hotel phamjinba amasung lambi da gari parking onthokna sinarba singi mathakta
थौरबा इविक्शन की थबक सिंह पाखतुना उकाई तथरगा लौथोखनख्रबसु हौजिक फेब्रुवारी 2026 की नुंखिलदगी लिंगलक्लिबा अनोबा लैंगाक असिगी मतमददी इविक्शन की थबक थौरम पुनमक कोंगोलगुमना ताखरे मरी लेनबा डिप्यूटी कमिश्नर सिंह अथौबा थांगुमना चथगी इविक्शन की थबक सिंह काउथोपा हौनरकले लंबीदा मसागी दुकान सिंह पोचै सिंह हमजिनबा दुकान साजिनबा अमसुंग गाड़ी खामजिनबा चिंगबा अमुक तौनरतुना लंबी सिंहदा मियामना चथोक चसिन तौबदा खुदोंग चादबा कया मायोंगना हलकले फिरुम सिंह असिगी मनुंगदा इम्फाल सिटी की ख्वाइदगी मी चिनबा लंबी सिंह की मनुंगदा अमा ओइरिबा नगमपालदगी ख्वाथुंग फावगी मरकता लैरिबा लंबी असिगी नागेता गाड़ी मचा अमसुंग अचौबा सिंह महौसागुना पाक तौसिनरकले लंबी परिंग असिगी नागेता ताकुप हादुना हमलिबा दुकान सिंहदा पोचै लैबा लाकपा मियोय सिंहसु मसाना पोरपा गाड़ी सिंह मफम चाना खामलगा पोचै लैबगी मोता लंबी मयाइदा खामजिनदुना थमलगा पोचै लैबगी थबक तथनरपना मियामदा खुदोंग चाहनद्रे लंबी परिंग असिदा खोंगना चटपा अहल लमन अमसुंग फुटपाथ सिंहदा चटपा महिरो सिंह यावना मियोय क्या मनिंग तमना चथोक चसिन तौबा ngamdre लंबी इसिगी मपानदा दुकान फमलिबा सिंहना लंबी की सरुक सोक्सिना मखोयना योलिबा पोचै सिंह पुथोक्तुना पसिनबा अमसुंग यानदुन थंबगी चटनबी अमुक हौजिलकले थौओंग सिंह असिना हाइरिबा लंबी मचेत मतेक असि हानगुमना ख्वाइदगी चिनबा लै इम्फाल मनुंगी लंबी की सरुक अमा ओइरकली अना अयेक यावना अतु अकागी चथोक चसिन तौबदा खुदोंग चाहनद्रे नगरपालदगी ख्वाथुंग फावगी मरकता चनरिबा लंबी असिदगी रिम्स रोता चंसिलगा लाइंग संग असिदा लागपा अनाबा सिंहदा अमुक हेना खुदोंग चाहनद्रे हाइरि एक्स ग्रेसिया पीबा अमसुंग एनआईदा सिनबनतना एक्शन लखोटपा ngamद्रबा बीजेपी की लांगदा मियामना थुबिगनु तिलोतमा हौजिक मिचम फाजिन थमनबगी लुरबा तांफम असि लाइबक थीबनी हाइरदुना नाकल अनिमगना फाजिनदुना थमनरकेबा मिचम सिंह टेक दकाइदना थादोकपिरउ हाइना अपील तवदुना थोकलिबा मिसी मिनागी थगोसिंग असिगी एक ग्रेसिया पीबा अमदी एनआईदा सिनबा नतना अहेनबा थबक अमता लखोटपा ngamदना बीजेपी ना लुचिंगलिबा लैंगाक की लांगदा मियामना थुबिगनु हाइना एमपीसीसी की वाइस प्रेसिडेंट तिलोतमा लोइतोंगबमना फोंदोरखरे ngasi कांग्रेस भवन दा पांथोकपा पावगी मिफमदा वाफम असि फोंदोलदुना महाकना हाय बीजेपी की लेंगा असिना मणिपुर की हौजिक ओइरकलिबा फिल्मसिदा करी करंबा मसक थोकपा थबक तौखिबा लैरबगे हाइबसि अचौ वाहंग अमा ओइरकले हाइरि बीजेपी ना खुरानबा मतुंग मैरिंगबगी थओंग चथदुना लैरिबसि खुदकता तोपिरो लमदमसिगी ओइरकलिबा फिल्म असि कनाना करी ओइरगा मतिक चाबा थबक लखोटकदगे हाइबसि मियामदा चममनबा पोकवा मतांग फावो यौरकले होकिबा था अनि अहुम असिदा थोकिबा पामदबा थौदोकसिंग असि मिओइबगी मिनुंगसिगी वांगमदा चथरपा थओंग सिंगनी असुकुइना मिसम सिंगु फाजिनदुना थमलकलबसु बीजेपी ना लुचिंगबा लैंगाना थादोकनबा फोंदोरपा थेंगनद्रि नेशनल हाईवेसु मसिगी प्रोटेक्शन एक्ट की मखादा थबक लखोत्रि मरमसिना लमदमसिगी मिरोल मनिंग हल्लबनी हाइबसि काउबिगनु हाइखि अदुबु वाई कैम चानल सिंबसि मिनिस्टर की मिंग मखादा पुलिस की अनोबा गाड़ी चामरी का हुमरा तरह टेक ऑफ तौखे पुलिस की मपांगल कंखत हनबा अंगम थाका होनगनी हाइरि ngasi imphal gi ahanba battalion manipur rifles ki parade ground pangthokpa thoromda assistance to steps for modernization of police scheme gi makhada chief minister y kemchana manipur police ki anoba leiba gari chamri gi humdra ga tare flag of tawkhe gari sing asigi manungda hero motor cycle chama bolero b6 kuntragamapan bolero new yankai tata yoda humdra ga mari mine protected vehicle tara tata truck kun 407 tata kuntra Mahindra bus kun bulletproof humfu water tanker taraga mapan bolero camper yankai amasung HMR vehicle manga yauri anuba gari sing asibu flag of taruduna chief minister na hai police ki mapangal kangkhat hanba lengak na angamba thaka honagani manipur police ki mapangal kangkhat hanbagi tangai fadaba lei haiduna May 2023 dagi harokriba irang sida miyamgi punsi amadi lanthum ngaknaba police personnel singna mathau ningthina pangthoki leipak amada security ki mapangal kandana ing chikpa khuna ema porpa ngamloi ngasi flag of tawriba gari sing asi mamang sahi October 13 da Ministry of Home Affairs na lupa crore chamaga mogdra taruk dasmik humpuga matoi approve tawrkhibadagini haiki police personnel singi matam sangna ahongba lehendana thamlakiba ration money gi senfam amasung uniform allowance hengat hale haiduna DGP Rajiv Singha amasung mahaki team na police modernization gi thabak laholakpabu thagat phongdoki video si pagdala so kilang kibawa suma pigini channel si bung sibidina share amadi subscribe pagbibi damo hanya itan thak pakung dosari amadi makatamayan di sebataga manda ojege